Lakliba tang nipanda pangthokkadouriba Narendra Modi Prime Minister Oina Wasak Loubagi Thouram da Saruk Yanabagidamak ngasi Manipurgi Chief Minister Biren New Delhigidamak Imphal Thadokkhre. Hiramasigi matangda presna fangba pawman hai ngasi Delhigidamak Imphalgi Beauty Transit International Airport Thadokhraba sing adude Chief Minister Biren Manipur lengaki CAF NPD Minister El Susintro amadi BJP Manipurgi President A Sardani makoi ahum ngasi pung amaga Minute yang kay mga da Indigo gi flight amada New Delhi gidamak Imphalgi Beauty Transit International Airport thadokibani. Amaromda hauzi Guwahati da leiriba Rajya Sabha gi member Ningthau Sana Jawbalai sembasu Narendra Modi Wasak Loubagi Thouram asida saru yagani hairi. Panba yabadi ngarang Prime Minister Narendra Modi amadi mahaki Cabinet Minister sing resign tawbugi charol President Draupadi Murmu da pishinba laikhrabani. Prime Minister Narendra Modi amadi mahaki Council of Minister na resignation tawbugi warep ase ngarang New Delhi da famkiba Cabinet mifam amagi matungda laukibani. Mifam aduda tha asigi taratarukta matam loiragadaba Cabinet ase dissolve tawnaba recommendation su laukibani. Maragasida anoba laingak sembagi matangda tha asigi tareta BJP na luchingba NTA gi handaki Taragani Suba Lok Sabha Mikal asida nauna mai pakraba mihut singi oiba mifam amasu New Delhi da pangthokani hairi.